अहानबदा थाजनिंगो एबा पाउखरा म्यामदा थमजगे ANM न्यूज एजेंसी दगी फंगबा अपडेट अंगतंग म्यामदा तेंतंग थमजगे एजेंसी सिदगी फंगबा रिपोर्ट की मतुंगिना BJP na lusingbा स्टेट गवर्नमेंट asi violence thokpasina maram oirakana manipur reject tokune hadi former union minister of state for external affairs and inner manipur MP Rajkumar Ranjan Singhana mention tawri hariba wafam kharana state BJP president Sharda Devi amasum chief minister N Biren Singhana loss oiribasi responsibility punamak pugodabani haina su mention tawri hadi hairibasi ANM news ka exclusively unaba matamda phongdorakpane haina su pausna su makhatari ahan bara kangla paudi gi maroibi i pausin khonga sarga manipur top channel gi maikedi gi mayamda thamjage center na anobu lainga ama semna bagi thorang packet pangkhre India amadi India alliance gi pangthokri handak pangthokhiba India pumbagi seat samagani fugu humdoi leiba taragani pan sub lok sabha mikhal gi phol ngarang phangkhiba loinana mikhal asigi phalda BJP na losingba India na seat chani ga maudragani ti phangduna absolute majority phangmangkhre masigi manungda BJP khaktuna seat chani ga nifu phangduna single largest oki amaromda Congress na losingba India alliance na seat chani ga kunthra gumle phangki masida Congress khaktuna maudraga mathoi phangmangki Housing India ki parliament mi phamasida kanana anobalenga ama semnabagi matangda leibasigi miyamna yengari mikhal gi falak thokraba matungda BJP na NDA da yauriba party ga punduna anobalenga semnabagi khongjang hokre Congress na lusingba India alliance su party singi lusingwa singi mi pam pangthoktuna housing oirakliba lengak lon gi phibam gi matangda khanaga tawri thajabi ya pawama gi matungina NCP ki lusingba Sharad Pawar nga sit Delhi da thongkre Amaromda NDA gi mifam yauna bikidamak TDP gi lusingba Chandra Babu Naidu amadi JDU gi lusingba Bihar Minister Nitish Kumar Devi thongkre Amaromda center da NDA natraga India alliance ki marakta lengak semgadra haibadu ngasi nongmani ki manungda laikhai taraba yai haina thajinari adumapo election commission of India na mai paklaba parliament ki anoba member ki list pikhalaba matungda India ki president khwaidi ki masing yamna kaba party da lengak semnaba invite torokpa yai thajinari housing maki oinadi commission anoba list thadoktribanina president na anoba lengak semnaba ki ingit pi bretri NDA amadi India alliance ki lusingba singna anoba lenga ama semnaba ki akanba lobby tawna tabanati ngasi center NDA gi mihut singi oeba mifam ama prime minister na preside tawduna pangthokre haiden su pausida makhata na palakli amaromdana Narendra Modi PM oina June nipana wasak lawraba yai CM na nungaiba phungdorakli panam pausi ri Lok Sabha election 2024 da NDA na absolute majority phangkhiba galoina Narendra Modi bo homlok suba tam gi prime minister oina thasi gi nipana wasak lawraba yai agency ki pauna hai taragani pansu Lok Sabha mikhal BJP na sit chani ga nifu phangduna single largest party oibaga loina NDA na absolute majority phangkhibani thasi gi nipana prime minister oina Narendra Modi bu wasak lawbaga loina numit asimakta da mahaki cabinet union minister singsu wasak lawragani taragatari suba Lok Sabha cabinet ngasi dissolve tawnaba recommend tawkhibaga loina prime minister Narendra Modi ngasi rashtrapati bawun satuna Draupadi Murmu da prime minister oibadagi top bisirol singkre amadi president anoba government ama semna basu Narendra Modi ngasi president claim tokre taragani pansu Lok Sabha mikhal da UP gi Varanasi constituency da Narendra Modi na ma ki khwaidagi naknaba lamba oidiba Congress mirep Ajoy Rai dagi pot masing lak 1.5 henduna mai pakhibani amaramdana CM na nungaiba phungdorakti Taragani pansu Lok Sabha election inner amasum outer Manipur parliamentary constituency animakta mai paklaba Congress mirep sing angomsa Bimol Apoizam amasum Alfred Kangam Arthur Anibo se minister nang thoma Biren nungaiba amadi harabu phungdorakli se minister na maki ex da thadorap wadrol da inner amasum outer constituency animakta mai paklaba Congress mirep ani ki mafamda nungaiba phungdokladuna BJP lenga mai paklaba Congress ki MP aniga loinana lamdamasiki yellow furup singi yefna bathabak thoram sing makhata na tawgani Manipur miyam gi amari tungi mirul ki yefna bathabak thoram tawba haiba state lenga ki pirep ahongbo leki haina su phongdorakhi atopa pawan state ki thakta world environment day pangdokre
degree Celsius 40 dagi helakpa simak mi painingai oi Professor Rasmohon Malem gi lebak singtung World Environment Day gi palan pangthona bagum Directorate of Environment and Climate Change na singun state ki thak thoram bangthokre Manipur ngasi di matam amagi Manipur oidre sabagi sang Celsius degree 40 helakpa simak mi painingai oi ba phium da leirabani haina Dana Manjuri University ki former Vice Chancellor Professor N Rasmohon phongdokre say sigi oina United Nations piba Land Restoration Desertification and Drought Resilience haibi theme da Saudi Arabia laiba nga yumbu oiduna pangthokliba palana sigi saruk ama oina porampat laiba Environment Directorate ta pangthokiba palana duda Professor Rasmohon phongdokibada ainga sada chawna honglakliba asidagi kalhausi hairabadi miyamna pambi thaba amadi yokhatpa lepigano sakholakpa amadi Mishing hengalakpagi matungina yumkai sagalakpagi mami nomu-nomigi hengalakliba sisu aying asagi pibamda ohongbol lakhananabagi masa ama oidabanati matam amada lairamba pat amadi pukri kya funjilakpa amasu mausagi pibamda asauba awonba lakpana tattana thokliba ising isaw amadi ikang thokpagi thakdoksing lau singugi lamda asauba saitheng ama piri matam amada khunai sigi ipai pusuna satnaramba satna kanglon amadi yumlai kairei singa ang satpana mausagi phibam kanma ngangani loidana pikliba mahairoi singdagi hauraga lamdam asida yelongingai digi leraklaba u pambi makhal sing amadi saktaramba nga amadi usek makhal sing munna khanganduna yokhathanba hotnamina saiki role of colleges green education program and climate action in Manipur haibi hiramda panel discussion ama yaunu satakhiba palanadda environment gi director Dr. Taurangba Brajakumar phongdokhibada umang kok thoktuna poppy pambi thari bisingi mafam singasi restification oirabani sahi tarakun gi mafam adu sejunaba yararoi miyamna thengnariba social issue singdi wari sanaraga waroisin propangami adumapo mausagi saktam kanbadi wari sanabana yaroi mepung khudima wakal taminaba sangi torel amadi pukri kya kangshilakpa amadi turel gi isingda kombi kale nairakliba loinana yelhowingai digi leramba pambi amadi thawai panba kya mangshilakliba sing naina hoba matamori honglakliba mayam asi mari leinaba oza amadi researchers sing kupna thijin humjinduna madudagi fanglakpa research findings sing policy maker piduna akanaba policy sing athuba matamda shamhaudrabadi nongmunomigi aruba phibamda lakani haiba wafamsu director na phongdokhi atoba pauna mai paklaba MP anina ingtapa purakpada asawu thaudang lobiyu SD demand gi matangna parliament puthoktu na khanabiyu mitei tribe union Taragani Pansu Lok Sabha Mikhalda Mai Pakraba Inner Amasum Outer Manipur Parliamentary Constituency da Congress Merep Oikib Angomsa Bimol Akoizam Amasum Alfred Kangam Arthur Anibu Mitai Maitai Tribe Union MMTU na yep proposal pipagaloidana Harauba Amadi Taram Oko Fundurakli MMTU Gisirol Amada Mamang Saiki Me Uhumdigi Lament to Henba Mapa Lebakti Sanglakpa Yelhow Minatabasina Thogaliba Hana Sunabiki Irang si Atuba Lucian Biduna Ing Tapa Lamdamamo Ohenana Honabada Asawu Thaudang Lobi Haina Mai Paklaba Miam give me good oidiba MP Animagna Honabu Hari Mitebu Este list Sananabusa Hitara Hena Sankshilakliba Kongjanga Sibusu Kangbiduna Tofam Topa Itauni Kanbiraga Palamita Putopiduna Karigi Mitebu Este lista Sandribano Haina Hangiba Kanabu India ki atop state kya state atu ki recommendation yaudраbasu schedule tribe list challi haiduna BJP ki lenga ki home minister oikiba Amit Shah na election campaign kya da lautokhi amadi parliament puthoktuna khanaraba matung ayaba pibi khibagi wofam kya miyamna khangnaraba ngakane handaki taraga nipan sub lok sabha mikhalga mari leinana Darjeeling da pangthokpa election campaign da Amit Shah na Gorkha Furup ki kanglup taraga mathu state list sananaba khanare haina lautokhi Masiki mamangnasu English ngani kungani thoi October marida Jammu and Kashmir election campaign amada Pahari haiba group ama este list salolagari hana laktoki madugi manungsana handak English ngani kungamari ki parliament mi phamna khanaraba matung Pahari ethnic group Padari tribe Koli amadi Gada Brahmin haiba kanglup sing este list sal hana laktoki maramaduna handak miyam gi mihut oina khallaba MP sing asinasu atopa State na Union Minister na State adugi recommendation yaudragasu lauthokpadi yaraga karigidamata Manipur na lauthoktribano haibadi parliament puthokpiyu haina phongdorakli
मीतैने एसटी लिस्ट चन्नब चंगसिलिब खोंजंग असिगी मतंगदा एमपीसीसी की होइनदि पार्टी की प्रेसिडेंट कायसा मेगा चंद्रना सही तौदन सही किया की अप्रैल 3 माइतैने एसटी लिस्ट चन्नबगी मतंगदा पार्टी की होइबा सबसाबा फिरेप खंगलकप लेख्रे मरम असिना लोकसभा मिखल असिदा मियामगी मिहुट ओइना माइ पाकलबा प्रोफेसर बिमोल अकोइजम अमदि अल्फ्रेड कनगम अथरनसु सोशल मीडिया लोइना इलेक्ट्रॉनिक अमदि प्रिंट मीडिया की खुथांगदा मैतैना एसटी लिस्ट चन्नब चंगसिलिब खोंजंग असि मरम चायमदि मसि तौफम थोकपनि हाइना मफम क्यादा फोंदोपिखि वासक सेटपा अमदि कमिटमेंट ngakna satpa ozana haidokhibu wapum asi singsoi soidana thabak to onthoknaba hotnabirakani haibigi thajabasu mmtu na thamna thamlakli atopa pawmandana mikhalgi phalna party amakhaki sunam lenga mami samale cpi Lok Sabha की अपन सीट चौंगा निफुक हुमदोई की फलदा बीजेपी ने सीट चनी की निफुक फंगदना सिंगल लार्जेस्ट पार्टी ओइब ngमखिबदु कॉर्पोरेट माफुसिंग सगोट प्राइम मिनिस्टर नरेंद्र मोदी की फेसिज्म का पंखक ओइरबा सुनम लेंगा पामद्रबा मियामना तंबीबा अनोबा परानि हाइना सीपीआई ने हाइदि सीपीआई मणिपुर स्टेट काउंसिल थदोरक पचिरोल अमद ngarang लाफोकिबा 15 सुबु लोक सभा मिखल की फलसी मसिंग यामलबा मियामना लेबाक की संविधान अमसुम डेमोक्रेसी कन्ननबा मदि फुरुप मसल नुंसिनदनबा हु संदोकलिबा हिंदुस्तादा लुपलबा बीजेपी की थाउसल सिंह यानिंगदबु उत्पनि हाइदि नरेंद्र मोदी ने प्राइम मिनिस्टर ओइरकपदि लेबा सिदा थबक फंगदबा मसिंग इसिंग इसागुम हेलकपा साना थकनबा पोलम कयागी ममल अतिया पाकना वंखलकपा फेडरलिज्म मखाद स्टेट सिंग पिफम थोकपा साथुंग मानरक्तबा ह्यूमन राइट्स खोंगोइनरकपा अमदि अतोन फ्रुप सिंगी मथक्ता सथबा मियोट मिनै हेनगलकपा थेंगनरबसु शक्ति मिहौबदगी मिचम मियामना मयुनरिबा अवाबसिंग खंगसिनदना लेथोकबदगी खैसाउनरबा मियामना बीजेपी की मिरेपसिंग इंथोरकपनि मिखल की फलसिदि सुनम लेंगासी ममी समलकपनि हाइदि बीजेपी की थाउसल थौरांग सिंगनदुना पार्टी असगी मिरेपसिंग की मयोक्ता बोट पिखिबसिंगदु लाइबाक की संविधान पीब अपुनब भारत अमेगी सक्तम कहंदना थमनबा मियेंग मखादनि मखोगी मफमदा पार्टी न तौबिमल खंगबु उत्पग लोइनना थगतबा फोंदोकसरी इंडिया ब्लॉक तो पुल्लिब तुआन पार्टी सिंग अनोबो भारत अमा सेमनबा लौकिबा थौदांगी दमक थगलदुना लेबा असिदा ऑटोक्रेसी लेंगाक लिंगहंदनबा सीपीआई ने इंडिया ब्लॉक मखातना असेटपा मरी थमखिगनी हाइदेनसु पाउसिदा मखातना फोंदोरकली मखा सथरकपोइना कंगला पाउगी एडिटोरियल मैम थमजगे मलेम की महौसा की खल ngakpa numit वर्ल्ड एनवायरनमेंट डे 2024 ngasi मलेम की महौसा की खल ngakna thamba numit वर्ल्ड एनवायरनमेंट डे 2024 ni handak sai की थीम लैंड रिस्टोरेशन डिजस्टिफिकेशन एंड ड्राउट रिलायंस हाइब असि मलेम की मफम खुदिमकता पांथोकनरि ग्लोबल वार्मिंग मौसागी अयिंग असागी खलद साउना अहोंग अमदि अकायब पिरखिबदिगी मियामना हिंगबदा अवाब सथिंग क्या मयुंगनरखिबदिगी कंजनब मलेम गोइना वर्ल्ड एनवायरनमेंट डे की थौरम सही खुदिंगी तोआन थीम सिंग पांथोकतुना लाखली थौरम असे लेप्तना पांथोकलिबेगी मरु ओइबदि मौसागी अयिंग असागी खल ngakna थमनबनि मलेम गोइना मौसागी अयिंग असागी खलदा लेप्तना अकायब पिरखलिबा सिना मरम ओइरगा का हेना साब सुफम थोकप नोंग सुबगी महुत सुफम थोक्तब नोंग का हेना सुबदगी इसिंग इसा मयुनबा साबगी चांग का हेना हेनगलकपा अमदि खंगौदना युवा हाबन सिंगबा अकी तुजुंगबा थाउदोकसिंग मियोइबना हिंगबदा तांगदु लैताना हिंगबा ngमदबगी फिबम लैरखलिबा असिदगी ngakthokhaunaba मालेमगी लैबाकसिंग मौसगी खल ngakna thamnaba थौरमसि पांथोकलिबनि इंडिया की ओइनसु थौरमसि स्टेट खुदिमकता पांथोकतुना लाखली इंडिया की स्टेट अमा ओइरिबा मणिपुरदसु थौरमसि पांथोकली स्टेट असि ngai matamna mausa ki ayinga sa khal ngakna lairingai da miyamni hingbada ataki matik nungaiba oirami mausa ki khalda akaiba laitringai da kumgi sufam thokpa nong matam sana surami ningtham amasum kalen thagi matam miyamgi maphamda makhala matiki sathing pidabadagi miyoibana hingbada khwaidagi nungaiba mapam oirakhi adubu state asi da mausa ki khalda ahongba amasum akaiba pirakhibadagi मियामने हिंगबदा अवाब क्या मयुकनबदा नतना लौमीसिंगना मतम जाना पुथोक चाथोक मरांग कायना पुथोकप ngमदबदगी सिजाक मिपाल तांगना हिंगबगी साइथेंगसु मयुकनरे मलेमगी ओइना महौसागी खलदा अहोंगबा अमदि अकायबा पिरखिबगी साइथेंगना आइखोगी मणिपुर थोइना अकायबा पिबा ngमलखिदि अदुबु स्टेट असिगी मियामगी मफमदा खल कायबदगी पिबा साइथेंगी अवाब खांगदबदगी महौसागी खुदोल ओइरिबा पोलमसिंग उपाल वापाल पाकतकना यानथकपा
lau singu tawduna hingnaba pothok chathok puthokliba labuk yauna lau singu yaba mafamsingda infrastructure sing lepa laitana semgalakli masida natana tu khongbal iram khonglam sing phunjinba khulamadi laikai singda satnabi oina mahoksadagi lerakhiba ikom pukri sing punamak phunjinduna community hall saganarakiba sina mahoksagi khalda akaiba pirakhibani lamdam asigi miyamna mahoksagi polam singda yaikai thingaiduna singnarugi mahina miyamna hingmada awaba mayongnarakhibadagi miyamna thenglabusu thengna mahoksagi khal ngakna thamgadabani haiba wakhalon chalakhibaga loinana upal wapal thabagi ihu ama leraknibasi thaganingai hoi lenga amadi lamdam asigi civil society organization sing mahiroi singi look club amas maira paibi sing ahalaman singi mafamda upal thaba madi mahoksagi polam sing ngakna thambagi kanaba khanglakhiba sina lamdam asigi bangtharakli mahoksagi khal ngaktuna mahoksagi phibamda hanjin hananaba hotnabada sauna mating oiragani haibagi thajaba lei adubu luribadi miyamna mahoksagi khal ngaknaba sara sing adu hinganba ngamdrabadi upal thabagi kanaba amata fangma ngamloi miyamna thakibu upal sara sing hingananaba hotnabadasu miyamna kanba miyeng sangkham thui World Environment Day ga mari lainana sahi kudingi thakiba upal sara sing hinganba ngamnabadi upal thanaba mafam lerakloi mahoksagi khal sungakna thama ngamgani haiba kangla pau gi editorial miyamna makhatana thamjari atopa pau matana miyamgi thajaba manghaloi maisor Lok Sabha Mikhal RPI egi mirep oikhiba maisor thanaujumna miyamgi thabak tawbana politics ki asengba masakni haiba wakhalonda Sangshilakhiba maki political khongchata thajabikhiba mioi lak amagi lising kunthra henbagi thajaba manghaloi haina phongdokre ngarang laukthokhiba mikhalgi phalgi matangna maisor thadorakwa video footage amada manhai hanak pangdokhiba mikhal adu manipurgi khwaidiki maruoiba amadi puari te lehoragadaba mikhal amaki mikhal asida mayok yakhiba mirep khudimak manipur kandab yade haiba khongpham amaga loinana sangshilakhiba mirep ngaktani mangna makha taraduna block level But level natraga makalamatagi committee yaudana masa masana tholakuna RPI gi worker oikiba madi masing yamlaba bot pirakhiba miyam kaidonungda kawre mikhal mai pakta thidana miyam gi thapak leptana tawkigani manipur gi asoibasing semdoknaba honakhiba adudagi hena kansin mona sanction kigani haina sumangna phongdokli adu hausi koina di miyam pau simatang sa tusinjarage amasum miyam puna nawab det ngamina china channel sigi makete gi sumyang famda makata na thamjari